खुरुमजरी SKTV न्यूज यंबीरबा पुनमपु श्याम कन्हाई तखलममना तरान ओक्सरी अहानबदा मरुबा पाव डिस्ट्रिक्ट मंगादा लैबा पुलिस स्टेशन तराहुमदन कोनम मफम सिंग याउदना स्टेट असिग अतै मफम पुनमक्ता था तरुक अमगा आर्म फोर्सेस स्पेशल पावर एक्ट 1958 सांगदोखरे नंबोल साब लेकाई असम राइफल्स द एम्बुश तौखिबगे थौदोक अदुदा मरुओइना सेनबनी हाइबा लालोलफ पीएलए गे कादरनी सिक्योरिटी फोर्स ना फाकट पंगमखरे कुमजालिसिंगनी कुनमरी के जनवरी दा मोरेदा मणिपुर पुलिस के कमांडो अनि हाथ खिबदे सेनबनी हाइबा कुकी इनपी मणिपुरी स्पोक्स पर्सन थांगमिलेन माटेबु गुवाहाटी हाई कोर्ट ना बेल पीखरे अमसुंग संगाई फेस्टिवल पांगथोकनी हारिबसी सुमलिब्रा TS मुइवा सोमदाल लाकनी हारिबसी जून 19 की थौदोक काउथोकलगदरा हाइना अमुकोगी हानगी प्रेसिडेंट नंदो लुवांगना हंगलकली हौजी पाउ संदुना पिजरी डिस्ट्रिक्ट मंगादा लैबा पुलिस स्टेशन तराहुमदन कोनबा मफम सिंग याउदना स्टेट असिग अतै मफम पुनमक्ता था तरुक अमगा आर्म फोर्सेस स्पेशल पावर एक्ट 1958 सांगदोखरे मिनिस्ट्री ऑफ होम अफेयर्स नंगारा नुमिदांग थोकिबा चेरोलमगी मतुंग इना स्टेट असिगी लॉ एंड ऑर्डर की फिबम यंगसिले अमदी आर्म फोर्सेस स्पेशल पावर एक्ट 1958 की सेक्शन 3 ना पीरिबा शक्ति की मखादा डिस्ट्रिक्ट मंगादा लैबा पुलिस स्टेशन तराहुमदन कोनबा मफम सिंग याउदना अतै स्टेट असिगी मफम पुनमक्ता डिस्टर्ब एरिया नि हाइना लाउथोपका लोइना मथंग था अक्टोबर तांग अमदगी हौरगा था तरुक अमगा एक असि सन्ननबा सांगदोखिबनी अमरोमदा एक असि सन्नदब मफम सिंग अदुबु कोलिबा पुलिस स्टेशन सिंग अदुदी इम्फाल वेस्ट इम्फाल पुलिस स्टेशन लम्फेल पुलिस स्टेशन सिटी सिंगजमई पासोई वांगोई पुलिस स्टेशन इम्फाल ईस्ट की ओइना पोरमपाट पुलिस स्टेशन हैंगांग अमसुंग इरिलबुंग पुलिस स्टेशन ने थौबाल की ओइना ngakpigani thawbal gi oina thawbal police station bisnupur gi oina bisnupur amasung nambol police station aduga kaksing district gi oina kaksing police station ne थासी के तरा मापंदा तिदिम लंबी परिंगी बिष्णुपुर डिस्ट्रिक्ट नंबोल सबल लैकाइदा असम राइफल्स की गाड़ी अमदा एम्बुश तौदुना पर्सनल अनि हाटकिबगी थौदोक अदुदा मरु ओइना सेनबनी हाइबा लालोलफ पीएलए के कादरनी सिक्योरिटी फोर्स ना फागत पंगमखरे मसी थारगा हौजि फावदा एम्बुश अदुदा सेनबनी हाइदना फागत खिबा पीएलए की मियोइ पुन्ना अहुम सुरे हाइरे पुलिस ने फोंगदोरखिबगी मतुंगिना थौबाल डिस्ट्रिक्ट की वांगबल हैरुथोंग लेकाइदगी थोंग्राम सदानंद सिंह अतोपा मिंग ngaSik अतोपा मिंग पुरकपा सही तरानिपान अमसुंग इम्फाल वेस्ट डिस्ट्रिक्ट की कैसामपाट लेमजम लेकाइदगी सेल्फ स्टाइल लेफ्टिनेंट कॉर्पोरल सोंगथाम महेश अतोपा मिंग मोमो अतोपा मिंग अमो सिंह सही यांखै माथोई हाइरिबा कादरनी असि सिक्योरिटी फोर्स ना फागत पंगमखिबनी अदुमोइनमक मखोई अनि करम मफमदगी फागत खिबनो हाइबदी चपसाना फोंगदोखिदे पनबे याबदी एम्बुश अदुदा प्राइम एक्यूज नि हाइबा पीएलए की बेल आउट मेंबर खोमद्राम अजित सिंह अतोबा मिंग कैलालसु थासिगी कुनमरीदा फागत खिबन लैख्रबनी रिलीफ कैम्प सिंह मियोई कया अवाना खांगलिंगै सेरक्ता सैयसगी संगाई फेस्टिवल चाउना पांगथोकननब सिलिलांगलिबा असि सुमलिब्रा अमदी मणिपुर की अपुनमगी सक्तम थुगाइनब होनबगी फिरेप होंगद्रिबा NSN IM की लुसिंगबा थुइंगांगलिंग मुइवा अक्टोबर 19 दा माकी फोंगनफम सोमदाल लाकनी हारिबसिगी मतंगदा सही खुदिंगी जून 19 की थौदोक अदुबो ऑब्जर्वेशन तौरिबा सिंगना तुमिन लैथोलगदरा हाइबा वाहंग याउना अमुकोगी हानगी प्रेसिडेंट फैरुजम नंदो लुवांगना मियाम द वाफम कया थमलकली ngasi all Manipur United Clubs Organization amukogi lisngani kunmanga kontere ki nauna thau pugadaba sing khankhre sorokhaibam sanjoina president pratap laisang themna secretary general organizing secretary yaungna executive member sing wasak laukhre ngasi kwakaithe da leiba amukogi public hall da pangthokiba general body meeting amadi nauna thau pugadaba sing wasak laubagi thauramda hanagi president Bhairujam Nando Luwangna makha taraduna NSN IM gi leader
TS Muiva laklibu October 22 magi pongnafam somdalda lakaduriba asi kari maramgino Manipur ki apun magi saktam thugai na ba yaw wafamda NSNI amadi India lenga ki marakta khutyek pinaba adudagi kumjal singni maftra Lisingamo Chamapal Maftra Tariki August Marida Miam Galun Sangsin Kiba Asobo Kongjang Adudagi Miamna Amuko Haina Kangna Kiba Organization ne NSNI gi Muiva ngasisu magi phamdagi taba leite Manipur ki apun magi saktam thugai na bagi phirep hongba leitri matamadu dagi ngasi fawada laikhidraba thawai sing sangsin kiba khongjang kaya adu mipung khudimakna ningsing pham thoi ngasi lamdamasi da paliba president rule asina India gi Phambaktana Manipur irang leitri haina utnana bahonari amaromdana irang leitri hairabadi miyamna popular lengak thangwadabani haina demand tawrakpa yai khanduna pawa painabagi damak irang thoganba manba thawong singase Manipur miyamna karamna mayoknagadagi haiba wakhal khantaminasi haina su phongdoki Buki singna buki jo singna phone churai phone ba chuba phibam chida koi bhala mo tanda mawang da ne sohi magi konchasi sunda ge inter phone ga ne ha su man kun pore de ge ne ja phone chata mari ai da law phone re na ji buki ga mi ge le jari na chida na kari gar ba phone da bi gar ba ma ga chi bi hai ani sigi talent se ndi ge ya ki da ti sadi do sa phone na ge ni si su ge le ta hai da october ta aspai ho bi cha ji le na ne phone na ba da sarkar da ma na Ministry of Home Affairs na wafon club promoba darkar hoye nagada ko konchata du ya facing na tham su ya wa ya ko ne study ko su ya wa apne thambude wa thamokra na tungde maya bi konchata ko mo boy hoye du na thambude wa thambude mo habi be yeri ba wa ko sta ye na se ka ga mo ko da ha si nani khudi bi ko study se ko mo da from la ho to ra ya na section da thamba mathok ta ya ko ko Tengnopal district ki More town da hauki bilising kunmari ki January da Manipur police commando ani hat ki bade siana bani haiba koki NP Manipur ki spokesperson Thangmilen Matebo Guwahati High Court na hauki ba September kunmanga da bail pi kre hairi The Hindu Pause ki report ki matungina National Investigation Agency NIA na Unlawful Activities Prevention Act upa gi makhada lokalapa case amaga mari lainana mako fado na case sathari bani Haukiba September kunmangada pikiba judgment aduda Guwahati High Court ki Justice Michael Jonthang Kuma amadi Anjan Moni Kalita gi bench na note tawraduna haukiba kumjalising kunmari ki January 13 More Bazar thokiba thogdok amada police personnel ani hat kiba ki thogdok ka mari lenana NIA na FIR ani lakhotki case ani makta senai haiduna arrest memo da attack tawnanaba plan tawi amadi saru senbada yawi haiduna matibo faki Thaudok asigi matangda Waikom Rohit Kauba Maitayama Thaudok asiga mari lenana establish tawraki NIA na lakhot kiba FIR sing aduda Rohit ki role gi maramda palamde FIR sing asida unknown ko ki militant haina palami masina maram oiraga attack adu petitioner oiriba matena plan tawrandaba yai maram aduna ko na matebo lupa lak anegi bon piraga belda thadokpa yari haibani adubo Mathau tarakpa matamda matena NIA da report tawrakadabani loinana evidencing temper tawbamadi witnessing da hajinabadi yaroi hairi ngasi malengi mafam khudimada pangthoknaba go Manipur da so World Tourism Day lisuni kunmanga mafung fan pangthokre sai khudingi pangthokton lapagum kumsi sai asigi oina Manipur Tourism Department sinduna Tourism and Sustainable Transformation high bihiramda World Tourism Day lisuni kunmanga thangmai ban serau singda pangthokre tharmada Manipur ki Chief Secretary Punit Kumar Goel Principal Secretary Arun Kumar Singha masung Department asigi maruiba miyoi kayana saru yaki amadi tourism tamliba mahiru singyauna landam asida khundamini riba tongan ba mafamdagi lakpa forok miyoi singsu saru yaduna magi furup singyoiba cultural program kaya su pangthoki thoram adugi manung sanna tour operator singbu khodol pot piduna ikai konamas utki Chief Secretary ek goelna haiki bada Manipur ki tourism sector da hena khomang Sauksin na balangang angamba thakta honadun lakli
Singthaningai oiba khongthang kaya lakhotkhre sustainable tourism gi wakhalonda anoba project kaya amasu paikat pahaure malem gi oina tourism sector na khwaida gi mangzil thaba ngamba industry oiduna miyoi kaya bu thabok piba madi na singbo senthok lehenna bagi mathakta cultural exchange yokhatpada natana leiba amaga gi marakta hiana afaba mari thamang amalli lenga ki maikai dagi sustainable tourism da ahen mamiyang thamduna infrastructure sengba sagatbagi thabak sing paikhatli masimana local community singda so hingnabagi lambi pibangamgani punit gwelna makha tarduna RAM scheme gi makha da state asigi mausa gi khudol nat ki sanabi amadi khusiem gi hai singba sing malem miyam da khangnana ba khongthang lokhali hai bu wafam sing su thamki The training of 500 youths, including IDPs in cabin crew and hospitality sector, to empower youths and provide them with sustainable livelihood. The Marjing Polo Complex project is being developed to celebrate the birthplace of modern polo and showcase Manipur's sporting legacy. At Khongjom War Memorial, efforts are being made to preserve and present our history of sacrifice and valor. Many other projects are underway with the ethos of sustainable tourism. Equally important are the major festivals organized by the Tourism Department, such as Sangai Festival, Chirui Lili Festival, which have now gained national and international recognition. These festivals are not only a showcase of Manipur's vibrant culture, art, cuisine, and traditions, but they also spread an important message that tourism must promote harmony, inclusivity, and sustainable development. Tourism and Sustainable Transformation haibu wakhalonda World Tourism Day lisingni kunmanga gi thorom Bishnupur District Administration, SBI, DO, NHPC, MTU, CRPF, Forest Department, MSRLM punna kusamnana sinduna Imphal Fish Museum maibam lokpasing da ngasi pangthokre. Thoramada DC Bishnupur Puja Ilangbam, DFO Bishnupur Waikom Romabai, CMO Bishnupur Dr. L. Rai Sandramadi, CRPF ki Nipan Suba Battalion ki second in command Anil Kumar na Saruyaki. Thoramadu ki sargam oina Bishnupur District Laidiba School ki Mahirwi Kayana Saruyaduna class 1 dagi 5 amasung 5 dagi 10 haina khaiduktuna category ani thokna painting competition amasu pangthoki. Competition aduda makomatang taraba singda certificate amadi achama khodol piduna pongning su thagotki. Tharomadu ga mari lenana DC Bishnupur Puja Ilangmam na fongdokibada kumjale singma chamapal marifudagi hauduna socio culture environmental transformation gi wakhalonda tourism day pangthoktuna lakle. Bishnupur district asi Manipur ge tourism spot ama oiribani. District asi the Loktak Lake Malem gi amatangairaba floating park Kaibul Lamjau National Park Lakoi Park Imphal Fish Museum na singba mafam kaya lady. District Administration Bishnupur na District Tourism Task Force semaga loinana district asida ladiba miyam ga loinana district level meeting ma pangthoktuna district asida ladiba tourism gi potential henganna bo honaragani su haiki. Tourism, when developed strategically, becomes more than just an economic activity. It becomes a tool for empowerment, a bridge between cultures, and a path to peace. But realizing this vision requires good governance, strategic planning, robust monitoring, and above all, a clear commitment to long-term sustainability goals. We must focus on infrastructure, training, awareness, and local involvement. Let us adopt innovative models that ensure community participation so that every citizen of Bishnupur feels that they are just not only a witness to development, but they are stakeholders. Catholic School Kansipur sahi manga dangai riba angang mahiroi ama fubagi thaudoka mari lenana Manipur Commission for Protection of Child Rights na sumoto cognizance lakhot kre Commission gi chairperson Kaisam Pratikumar na ngarang thokiba order amagi matungina sahi nauriba angang fubagi matangda apokpina wakatpagi social media da thadorakpa video ama thengnare mai sangasi da mahiru singbo
corporal punishment piba asi lona yade masin angang adugi pungning wakhal haksangda soganduna pamdaba thodok kaya thoraknabagi maram oheli asiguma lona yadaba thabak asigi matangda commission asina sumoto case ama lakhotle Commission for Protection of Child Rights Act 2005 Right to Education Act lisingani mapan Juvenile Justice Act lisingani taramanga masung marinaba Act singi makada thodok asibu kumna yangsilagani maramaduna School Authority Department of Education amadi victim gi mama mapa singda commission da mapung fana mateng pangadabani karigoma commission gi wafam thawidrabadi haksin na lawbaga loinana logi matungina thabak lakhutkani haina su khangalakli Integrated Rural Development Service Organization IRDSO Guangzing na sinunasal rights to protection haiba hiram da nomi oiba district level consultation among asi Thawbal da laiba Khetri sangle la pangthokre ngasi ke tharoma da Manipur Commission for Protection of Child Right ki chairperson Kaisam Pradeep Kumar IRDSO gi sip functionary Noni Bala Narengbam District Child Protection Officer Thawbal Ravindro Salam amasung Lilong Police Station gi Women's SI Saitabati na saru yaki MCPCR gi chairperson Kaisam Pradeep Kumar na haikibada thabak ama tawbada fongdok payaba amasung yadaba kaya lairibani adubu lamdamasida ngasidi kipet warrior kayana maning tamna lobu makoda paiduna social media da wayenduna laire masimakti lamdamasigi yama laibak thibani lamdamasida angang singbu kadai fawba protection tawribagi haibasi khanaba yai ngasidi laiba asigi angang amata protection laiti hairaduna laiba asigi tungi laibak lepkadriba angang singbu ngakpi senbinaba madi lamakhangda mangkidanaba hotnaminasi haiki They are not in a very safe and protected environment. See my communals. The protection Hayokanda Wokso Warisima protection Hayokanda child labor Warisina protection Hayokanda child marriage child labor Wokso child sexual assault. See a Maluway. The protection the open incident what to the yengadra protection mechanism to the soilaga thonai brani yenga sini kana protection tawni kana protection ki program si kana ge duty haibam ne responsibility haibam ne ani si tan obligatory haibam na high score si tan khandok sewa Imphal district ke Khorai Sajolai kai dege Maisnam Git Chandra Kaubami amadagi yamlabani sagi polam sing nap Manipur amadi Nagaland sector CRPF na haukiba September 12 da phakiba adubu konsam laikai Sajolai kai Kongpal Sarinthong apna mamaira paibi lufna thagarba fongdokre amarom da maye kabani sagi karbar aduda lusing liba punamak phagadabani haina maira paibi singna wakani mifam sathagre ngasi Khorai Sajolai kai da leiba Uttarayan theater da mera paibi singna sathakiba wakani mi phamaduda nisagi polam sing aduga konana faraba git chandraga loinana karbar tominari ba khodimak fanana ba honagadabani faraba nisagi polam sing adugi asing mamapu oriba singsu misang sangaga yengbagi chanabi thadoktuna fagadabani haina mera paibi nupi amana fongdoroki tungi mirol kanana ba honabada mera paibi singna nisagi mayokta khongjang kaya sangsindana lakli lenga ki maikai dege su tholiba thawdo wathok sing asidasu miyeng sanganingbagi apamba fongdoki Haraba mioi ki chandraga loina ba drug cartel sing adubusu athupa matamda maru oiba polam sing asigi mapu asengba losillaga misang sangga yengnaraga asau asang yokhatnabagi thamnabagi chatnabi leiribe sing asi tobiganu horuk liba tungi isa sing tungi yombiren oigadaba mama mapa sigi lal sing asigi akoina mama oibisinga so aya ama konaduna laksabani aduna ngasigi paliba sarkar kari biar sarkar asina so asumba chigat basida kimatik thawai haksang yaw hona biu haibasisu thamjari aduga losinduna thambiriba drug cartel sing asibu athuba matamda kariguma puthokta taragadi aikoi konsam lekai apun mamaira paibi lup sing asina akan bokhongjong changsil labini
NSN Unification Yaukiba Eskam Sona Lusingba Faction Group Amana Zelerong United Front ZUF Ki Ming Season Rapabu ZUF na akan mamong da yanin da fongdorakli Lalolof Asig Information and Publicity Gi Secretary Lawis Gangmaina ngasi presta thadorokiba cherula magi matungina Eskam Sona Masagi Faction Group adu mutatuna ZUF ki makhada laitre NSN Unification da yaure haina kumjali sing taramapan October 26 miyamna lauthoki masigi khodong saba lauraga handakta NSN IM da yaukiba Hemsing Pau Kam Sona masung Dinheng Lungna Pau se sing the statement thokpada ZUF tagi NSN IM da yaurakle haina ZUF ki ming sizinarapa se miyambu lana lamjing bani tasengba phibam madudi lesing taramapanda ZUF tagi tan tokraba miyoi singna lup asigi mingda wangang amadi amu hanna mawutsinba yaroi thawong sing asi zeliarong miyambu ikaiba pibani haina lawi maramaduna miyamna asigumba lana lamjingba yaba faction takraba miyoi singdagi section biu hairi Tribal Girls Hostel dagi paramilitary forcing lauthokinaba Tribal Youth Council Manipur Council Headquarters na lengak tanmitara mangani matam thakiba asida Jemi Students Organization Manipur na mapung fana sawali haina fongdorakli ngasi ZSOM na thadorokiba cherulamada Tribal Girls Hostel asibu paramilitary forcing punal lausiliba asi Manipur da lairiba Tribal Mahiru Singi hakmatpani lamdam tamlaba singi lamdagi Imphal da laklaga Lairaga Lairik Tamlibi Mahiru Singna Laigadaba Mafamasida Paramilitary Force Singna Laisin Krabanina Hauzik Rent Laiduna Wana Lairik Tamnari Mahiru Singi Mama Passing the Su Low Singu Taudana Wana Masa Singi Mahi Tamna Bahonaribani Baramadana Hostel Asidagi Atabamatamda Paramilitary Force Singasi Loktokadabani Haina ZSOM na Fongdorakli UGC Act 1956 के सेक्शन 13 की मखादा मरीनबा इंफॉर्मेशन पिखतबा नत्रगन वेबसाइट पब्लिक सेल्फ डिस्क्लोजर इंफॉर्मेशन अपलोड तौदबा स्टेट प्राइवेट यूनिवर्सिटी की डिफॉल्ट लिस्ट मणिपुर दगी अहम यावरे यूनिवर्सिटी ग्रांट कमीशन UGC के सेक्रेटरी प्रोफेसर मनीष आर जोशी ने थास की तक मरीदा थादोरखिबा चेरोलमदा UGC ने पीरिबा नीति नियम सिंह adu ngaktaba state private university yankai mari gi default list ama thorakli maduda Manipur dagi Imphal West district ki gari awanlekai da laiba Asian International University Kansipur ke South View da laiba Bir Tikendraji University amasung Airport Road ki gari da laiba Manipur International University ni default list ta yauriba state private university singna UGC ki piri bani tiniyom sing ngangna satpagalunena Marinaba information sing website ta ningtin upload tawduna yama laiba mongda stakeholders sing da khangadabani hairi Taranthoi Suba Annual Imphal Obstetric and Gynecological Society Conference ngasi porampata laiba Jenims ke auditorium da pangthokre rims ta thokiba issue adugi maroi bahaurakpam maram ama khakna oiroi Manung Hanjin na kupna yengduna matung da thoktanaba honaba mathautai haina Jenims ki director Dr. L. Usarani na fongdorakli Tharamada Jenims ki director Dr. L. Usarani Medical Superintendent Dr. K.S. Lokeso Maipapi Hospital ki Managing Director Dr. K.S. Tom Amasong Imphal Hospital ki Managing Director Dr. C.S. Mangnem na Charuyaki Tharamada Director Dr. L. Usarani na hai Dr. Singh na matam supada professional ethics ngakna chatpatangai fade Dr. Singh mathakta violence satabasi India da khaknatana malem gi mafam pumada sathari Dr. ama oiba matamda attitude ethics amasung communication skill tambagi tangai fada basulai anaba singbu manaba miyeng minung sigaloina loina gadabani haina fongdoki Tharamga mari lena Jenims ki medical superintendent Dr. K.S. Lokeso na fongdoki bada Hospital da pukalakpa angang unagada banupi singi haksangi pibam amaga manaroi conference asidagi nupi oibi singi haksang fana thamna ba matau karamna honagadagi haiba expert singdagi khangminabagi tanja fanglagani haina sufongdoki Educate our future doctors, our future MBBS students,
that they should know what are the ethical values or what is ethics in related with our profession. And we should treat all our patients with compassion and humanity and so many things. And not only that, many of the youngsters of today's world or today's society, they have very less communication skill. So this communication skill development is very important. And not only that, there are so many other factors which have been brought forward by the many specialists or professionals and other things. Once a lady is pregnant, has got many other things. All the junior students and the budding gynecologists and obstetricians should learn what actually had done. No two individuals are same in the fraternity or in the bed. No two pregnant women are equal. X is to X is not like that. Because there are all variations. Whenever we discuss and whenever we get certain things, we want to emphasize on the pre-operative, the counseling. Post-operative serve was emphasizing on a minute-to-minute recording of the vitals, changing of the vitals, implications of the change in the vitals. Mere tachycardia cannot be explained by a normal delivery. Kumzal singani ni putarit fawbada chakolaba India ama oinaba pandam thamliba asida Manipur su sithaudanaba aikoi puna honamini sihaina Manipur Rai Sabha gi MP Lesema Sana Jawbana Fongdokre Nation First @ 75 campaign gi sargam oina Department of Youth Affairs and Sports na sindana ngasi yoga session cycle rally amasung football exhibition match sing pangthokre yoga session ga loinen ayuk ki session da Komal Lampak da pangthokiba thorum adu da sar yakiba MP Lesema Sana Jawbana hai tongan ba mingthol piduna miyam maru oina naha singbo masamo fana thamna bagi thaurang kaya paikhatuna lakli India si sakhot balaiba ama oina da bahona bada naha singi thaudang yam chawi masida makoi ba masa mau fana leiduna leiba kidamakta thabok tawgadabani masamo faba khunai semgatuna mapangal kanba India ohena na bahona minisi haiki thaurangi manung sanna Komal Lampak ta gi khongjom phawba cycle rally amasu lamthaki Ekoi develop oi badumba Bharat nama Viksit Bharat nama 2047 da semba targadi Bharat ta leiriba naha sing tungi yombi ogedar singse makoi si masa magu phandaba yade aduga yamna fit oiba aduga yamna healthy oiba India ama mase han semgadabani ayama matamda sanori singje kon ujaba matamda positive oi kainom tang tawda afaba hena khali aduga hena ekhoi gi constructive oi aduna masigi wakalon slani ekhoi honorable prime minister na naha singda hena emphasis piraga fit oiba Bharat ama ohelagadi ekona 2047 da Viksit Bharat or Viksit Manipur ama ekon oibagi mangna se sum choi dana mangphau nagani haiba wakalon da siguma thoro mayam si ekoi gi tongan ba ekoi gi department na su adu tongan ba organization mayam su silli awji pawgi marthana atema break ngamatang laujari
not just about music, but a platform for us to perform together, and together we will transform ourselves into a better future. Peace out. Hey guys, we're chasing Proxima and we're back after a long break. We'll be going live this 28th of September, an event called Voices Not Vices, which will be held at Kimimo. So guys, turn up for the show. Let's all have some fun out there. Let's go. What's up? We are Dissident Blood and we'll be playing at Voices Not Vices on 28th of September on Kimimo, Langding. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯚꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯇ ꯅꯠꯇꯅ ꯑꯥꯔꯠꯁ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯣꯊꯔꯕ ꯚꯣꯏꯁꯦꯁ ꯀꯌꯥ ꯃꯐꯝꯒꯤ ꯃꯌꯥꯝꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯤꯟꯕ ꯏꯚꯦꯟ ꯑꯃ ꯑꯣꯏꯗꯣꯏꯅꯤ. Hello guys, we're Dead Soviet. ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ Voices Not Vices ꯍꯥꯏꯕ ꯏꯚꯦꯟ ꯑꯃ ꯁꯤꯟꯖꯒꯗꯧꯔꯤ ꯃꯐꯝꯗꯒꯤ ꯃꯦꯃꯣ ꯂꯥꯡꯖꯤꯡ. ꯍꯥꯏꯔꯤꯕ ꯏꯚꯦꯟ ꯑꯁꯤ it's not just a musical concert, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯂꯝꯖꯤꯡꯂꯨꯔꯕ ꯂꯥꯟꯅ ꯆꯠꯂꯨꯔꯕ ꯁꯣꯁꯥꯏꯇꯤꯁꯤꯅ ꯂꯥꯟꯅ ꯈꯨꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯔꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯣꯏꯒꯤꯁꯨ ꯄꯦꯟꯗꯕ ꯑꯋꯥꯕ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯎꯠꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯚꯣꯏꯁꯦꯁ ꯑꯃ ꯄꯨꯈꯠꯄ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯂꯕ ꯏꯚꯦꯟ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ, ꯑꯩꯈꯣꯏꯁꯨ ꯂꯩꯖꯔꯝꯒꯦ. See you there. Hello everyone. We are all together. We are performing on 28th September 2025 at the Mall Landing. Just before it's gone. So, Voices Not Vices is a reminder that our strength lie in what we speak and stand for. Let's rise to the voice of truth. Together we choose expression, not just structure. From till death. Breaking matung taram nak sini makata pauda District Agriculture Officer Thawban Sinduna National Fast Address 75 campaign gi sargam oina lawu singuda changma masak amadi marumarang singyan thopagi thorama mathawal dalaiba offices ki complex ngasi pangthokre RKVY PM KSY SIC amasung state plan lising ni kunmanga kontra ki makhada lawmi singda lawu singuda changma masak amasung marumarang singyan thopagi thorama duda Deputy Commissioner Thawbal Hana Kanmai District Agriculture Officer Thawbal Joy Prakash amasung District Officer Thawbal Case Malemngan bana sarv yakhi. Periphery that labor mayam so khanghanaba noina responsibility to lobio haina ai department so haijage asi department sida si scheme lay haibu khangdaba su lady ba public mayam da adu da khanghanaba ai khoina campaign se phajana chathabio chahi gi oina scheme se ano basu lakane adu na scheme ano ba lakpa matamda scheme asi laye haina public mayam da khanghanbado noi responsibility lobio aduga Praja mayam na su noi gi grievances se ekoida government sida khanghan biu aduda ekoina kari tawba ngambage haibedu so ekoina adum noi gi grievance do lokhatna na ba noi na su government sida khanghan biu. Singzamai gi Urban Primary Health Center na sinduna specialist health camp haina mingthonba health camp amangasi CRYDA committee hall da pangthokre ngasi ke tharamad da Singzamai Assembly constituency ki MLA YKM San Imphal Municipal Council ki mayo L Lokeswana sar yakhi tharamad da hypertension diabetic cancer dental oral screening eye testing medicine PMR ENT skin TB anemia screening adolescents health counseling sanitary pets free drugs posan mahagi khudong sabasing piki ngasiki kemadu da nupi marifumari nupa marifumari nupi chamani putaruna laying bagi khudong sabasing lauki se medical officer Imphal West ki miyama khada tharamasi AAM maklang AAM sangangai AAM usiwadasu tauki hairi Hoi daba kirang ji thoki budagi pagi financially amna wa ma tam so ibsida sumaina lakbidna sarkar gi pagi ajoba kema ma haja batai specialist me am yo bi rakan thu to bi si ai aduki matik thaga chai aduna lekai sigi anak padalai video mayam su nasma sigi khudong sa basi lorga ai gi awa ba na basing du yeng bi horo ai nai thamjari
Resource Alliance na sinduna hayang Imphal West District Langjing asoba da laiba gimme mo tough ground da pangthokadoriba Voices Not Vices haina mingthonba community event na mapangthokadoriba sida miyam na saruk yabiu haina Resource Alliance ki maikhaidagi phongdorakli event asigi program coordinator Maisnam Puspakand Luang na phongdorakibada event asi drug sizindaruba miyosing drug saiteng fanglaba miyosing na thengnariba Kunagi Mino Maisa Amadi Makoi Kwalaubu Tabidana Awaba Kaya Mai Unariba Sigi Pauzil Evenasina Miamda Pigadori Kunai Sida Tungi Asa Wanduna Tauna Laina Hingnabagi Itil Adusu Fawanana Evenasi Pandam Thamli Lakadraba Mirul Singasu Wakal Tahana Nagani Selgidamak Taramasi Pang Tokadabanate Tabidraba Kwalau Adubu Sanduk Nabani Miam Saruk Yabiu Haiki 28 September Namazing Numit Langjing the Leva Gigimo Tough Ground Resource Alliance na Sinjaduna Voices Not Vices na Community Event ama Pangthok Sagadori Hairiba Community Event asi Aji akoigi lamdam asida Nisagi Saitheng Phanglaba Makoigi Tabidraba Khonjel Kaya Amadi Nisa Chariba Singsina Tola Aba Matamda Makoibu Mi magi human life ki dignity value masak khangna society sta leiba nipum khuding bakna manana yengbagi mahutta hena amuk hana hanagi lambi da sangjaluba yaba chasaluba yaba wahi wata sinaba sing amadi nisagi ipakta changaktriba hogulaliba angang sing thuna maksing asigi yengjaraga apunbagi kholau apunbagi phirep amaga loinana kanbada changjan minana bagi tanja du logjaraga Hairiba event asi pangthok jabani Kumbi College ni Pumanga Suba Foundation Day celebration ngasi college asi auditorium de pangthokre tharomada Kumbi College governing body ki member National Youth Awardee KS Lila Chandra Principal L Gopal GB member L Ibomsa Mathematics Department ki head Kumbi College Employees Association ki president U Devananda Nasar Yaki tharomada college asi da pangthokiba annual sports meet Tongan ba sports event sing the saru yaki ba masuma kumatang takraba sing the trophy amadi citation piduna puning thawat ki tharom adugi sargama oina mahiru sing na nat ki jago isai masung thangta yanaba kayasu utuna ayengba singi puning singsit ki Kwakta gi Mahiru Singh da Mangal Pinanaba Sukhatlaba Mairi Haina Mingthonba Kwakta da Lairiba Mahiru Singh Khaktagi Oiba Multiple Choice Competition ama All Maitai Pangal Youth Association Ampia Jena Headquarter amadi Manipur Youth and Students Union MYSU na kusamna na senduna Blooming Flower English School Kwakta Sevlada ngasi pangthokre Tharamadu the MYSU General Secretary Pukri Mayum Saddam, Joint Secretary Simon, Member and Tomthin, Ampiagi President MD Pukri Mayum Hafizuddin, Ampiagi General Secretary Lari Yangbam Jamiramadi Atai Thomi Singsu Saruyaki. Competition at the Kwakta High School, Little Star Public School, MS Creative School, St. Xavier School, Moirang, Kids Foundation School, VN Models English School, Morning Star Public School, Anita Standard High School, New Model Public School, Moirang, Amita Junior High School, Punna School Nipan the Lakpa Class 8, 9 Masung 10, Tamleba Mahiroi, Sani Tarana Saruyaki. Class Kudingi, category Amamok Haidoktana, category Ahumda, Science, Maths, English, Grammar. General knowledge high subject marigi multiple choice ke competition taugi competition singa sike makomatang taraba singda lakliba irabo de celebration ga mari lenana pangthokpa thoramda manamathum sing yanthokani hairi Kanjin koya da lairiba mahiroi sing awang ba thakta pukhalakraknaba competitive amaga competitive oina nangai damakta ikoi kokta haiba iramdam irai kai asida ngasi thinjabani Kanjin koya Imphal West District Superintendent of Police na thado rakiba order magi matungina City Police Station da ngasi anoba criminal laws lisingani kulumdoi gi matangda refresher course ama pangthokre ngasi ki thoramada Imphal West ki panel lawyer advocate Salam Devanandana course asigi matangda wangangke ngasi ki refresher course aduda City Police Station gi OC yauna police officer madi personal punamari furomna sar yaki hairi
Coalition Against Drugs and Alcohol kadana lamdam masitagi tongan tongan mamaya kaba chinjak makhal sing marufang na mutanana ba sangsilaba tongan tongan ba khongjang sing da hena pak thok sau thok ngamna ba gidabakta masikak sing district ki manung san laiba hianglam mayele kaida kada unit ama hangdokre kada hianglam mayele kai unit hangtobagi thorum adu da kada gi head office ki president hijam priyokoma kada kaksing district committee ki president sorokhaiba nena amasung kada head office ki thaumi sing susar yaki Nauna khalaba kada hiang na mayale ka unit session lising ni kulmanga kunipan gi taupuga da member taramarin de sab executive committee masu sem kre unit asik advisor oina elangbam memsa devi khan kre hauji sanabagi pauda Manipur ki maming lairaba club Neroka FC na sahi hompu mapung farabagi Diamond Jubilee ki tharumanga si pang thokre sangak fam bazar laifam C5 khunau da laiba North Eastern Reorganizing Cultural Association Football Club Neroka FC na sinduna sangak fam lampak ta pang thokiba mapo common tharumaduda former president Neroka FC former chief minister Nongthomam Biren former player Neroka FC amadi Lamlai Assembly Constituency MLA Khongban Tabam Ibomsa former president Neroka FC amadi managing director Bavina Diagnostics Dr. Thangjam Dabali amasung Neroka FC ki president amadi Wangkai Assembly Constituency MLA Thangjam Arun Kumar Nasar Uyake Tharamadu ki manung sana club adu ki hana thabak thoram puram lai khidraba singi mafamda laisu katuna ikai konobus utki makhoi gi imung manung singda su asama khodol tamke Nongthoma Birena Fongdo Kibada, Aikoi Kudima Amat Oina Pun Laminaba, Matamda, Manipur da Toklib Irangasi, Lucian Mangamgani, Magna Maka Taraduna, Tokliba Todok Sing Asiki Chap Sabamaram, Hiena, Kangmama Tautai, Kangdana, Pangangda, Ngangmana, Fataba Mui Singda, Losing Piba Oina, Tokpasu Yaudaba Nate, Hausi Irang Asi Sukara, Makai Nemtarakle, Miamna Pamnariba, Pofla Lengak Haibadu, Soidan Lak Lagani Haibagi, Tazabale. Neroka FCSC ngalingi matamdagi ahal laman singna kathopaga loinana wana honarakpana ngasigi thak asi yaurokpani maangna chief minister oiringaida Manipurdagi ailik saruk yaba tim singda crore amamangi senfam pigani haina laukthok badagi khara maikhai safaki national amasung international ki thakta sanaruraga sanarui singi pension scheme na singba kanaraba kaya amasu haudokibane Manipur gi oini international gi level da football ground taramatu semkanaba honaba aduda hauji tariti sem haure Neroka FC gi oina su mafam saba laibaga semna ba honagani haiki Neroka FC bu su hena mai pak oresanu haina fongdoki Naba hore mayam tamna koi khwaidagi laibuk chibadi koi unity oibangam daba ai oiba issue na man da hana tharga salaga laiba laiba ke bi issue si man da pukhat pangam daba khara masel gi marga laina base si katangare once I koi ni unite oiba namitu da si issue si ti kasunati sidagi hanba issue mayam ma thokra bani Manipur da aduna unity lingjen manaba enu yana appeal tong ning se thoiba thok dosi kai no je hana khang kanda saibu sairasu thabu thagalasu ngangasu to honi ge su kangdana hekta pangana ngangose phataba mira loksin bibidong thoe mayam yam pamiba government popular ministry amala haningi habadu su irang sina faragadi ai thunu su lakadu mali akoi gi site gi su akoi yam bana pressure pidi sumaran khaiba isor laibani aina tawuna aina fangani mana tawuna mana fangani dai khwaida gi thajabani pa mani we did nothing wrong laiba kanana ba zati kanana ba tungi mirol kanana ba tawuni tawsu tawhini hanju haloi lepoi akoi gi pandam du phangri baba koi sathagi gani Neroka Makatana, a player may have a Tona Bonazari, Mamang the show, a player may have a international level, national level, football player may have a Potokre, Neroka si, a queen Ujabada football Katuna, Biram Ganiatu, Neroka top activities, Sana Konabasi, the top activities, the cycling, the Aduga boxing the show, a quatum Sarubia Zavani, Aduki Matata, which culture gi, organization Amoina, culture gi drama, Tamdana. The culture is Jokachan organization Amani, Adu Yamapungina, I can honor the football than to Neroka Housi, second division level, the Sanajari, Tonganba, State Kilaba, State League, to Premier League in the Super Gaduna, quite more performance in Honazari. Manipur dahan bo oina pang top district Olympic Games listing ni kun mga ginga simbari ni San Manumita so district asigi mapam tarahom doide tongan mamasana sing da thoin tanaki nga simbari ni San Manumita Ketri Laikai Rising Club Ground
Archery Ground Archery, Multi-Purpose Indoor Stadium Thaubal, Khetrilekai, the Badminton, Mais Boxing Academy Wangjing, the Boxing, Kodom Pokpi Sports Complex Wangjing, the Football, Lilong Hauribi College, the Kabadi, Sandik Ground, Salungpham, the Kho, Khangbo Multi-Purpose Committee Hall, the Taekwondo, Karimbi Kho Community Hall, the Volleyball, Thaubal Mela Ground Community Hall, the Wusu, Multi-Purpose Indoor Stadium Thaubal, the Sabak Takraw, Thaubal Sabal Tong Polo Ground, the Polo, Ningomam Community Hall, Thaubal, the Wrestling Amasung Kiam Sipai, Babu Bazar Community Hall, the Karate Sanaki. Sabak Takraw gi nupi kanglup ki ngasi sanaki ba final match da PYDA Pakangkong Lerakna Yasta Thaubal Wang Mataba Maiti Piramnaga goal logre Nupa Kanglup ki final match da PYDA Pakangkong na Yasta Thaubal Wang Mataba Thoiduna goal logre Asuri gi oina Indian round man da Sanamam Boris na goal Pukramam Hero na Silva aduga Sapam Rovat na bronze logre Loina tongan ba category sing da atoyen tanaki medal singlauna ki boxing gi oina su tongan ba category da athoyan tanaduna medal singlauna ki kho da nupi gi final match da basu khangabok na 6-do hairokpu point kuntrani kunda thoidun wina oikre nupa kanlu ki final match da hairok higher secondary school na 6-do hairokpu point ni futar kuntra da maite pi kre Football के final match da CYSA khangabok na HKKSA hauka kiambu panjal anisino da maiti piram na gawina oikre volleyball के final match da KSA lamding na lewa lamding bu panjal ahum ani thoidin wina oikre taekwondo ge su tongan ba category da athoyen tanaduna medal sing launa kre All India Football Federation AIFF Nistinduna say Sigi Oina Pang Tokadaba Kuntrarak Suba Senior Women's National Football Championship 4 Rasmata Jizavai Trophy Lisini Kunmanga Star Yaruga Manipur Women's Team Gi Sandaroyamadi official the kits amadi uniform Yantopaki Torum Pang Tokre Nasi Lamlong Tong Kong the labor artificial tough ground the Pang Toki uniform Yantopaki Torum Maduda Amfagi Maru Tomi Singh Saruyaki October Amadagi Howden October Taramanga Faba Satisgargi Narayanpur the labor RKM Ashram ground Sadagadra Kuntrarak Suba Senior Women's National Football Championship 4 Rasmata Jizavai Trophy Lisini Kunmanga Star Yaruga Manipur Ginupi Sandaroymasung official sing ngasi All Manipur Football Association Amphagi General Secretary L Jotim Royna uniform kusinaki championship aduda team tarana group ani da saru yabaga loine Manipur na group B da Uttar Pradesh Punjab Haryana madi Assam ga athoyen tanagani Manipur gi ahanba match na October 3 ga ayupung nipan makai tabada Haryana ga sanagani hairi Ado hantak chatoriba sisu khoi yamna ozana khoi da yamna ki point oiba match situation kaya loina khoi preparation tawraga ready da leire ado hantak ki sisu khoi yamna thajaba le khoina champion lawrakani aibu di best performance binaba khoi 3 point longna bagi da makta khoi yamna course na ki point loina matam du da dum loina khoi da ta kani habi thajaba le hoje sisu tai aduna khoi loina face tawba ngamna ba hona remaining so I am a Manipur represent our experience level paying at Vina. I am Mukida Yamhena basic training dedicated to one point positioning, ball positioning, positioning, Yama Tanga with it. I do have in a Korean emoji testing. I have every exercise post testing and exercise focus and certified way. And the thing Ten oil up in the District Sports Association DSA Kaksin Sindhan Association SG Playground the Thas ki kunma thoi gi hawdan chathari bokni thurak suba KSS Lehaw Devi Memorial Super Division Football League Tournament sini kunmanga da LMLCC langmai dong amadi SWC Kairak team sing mai pakre DSA Kaksin gi makha da lariba tongan ba team tarin nasru yaraga chathari balik asigi ngasi sana ki ahan ground gi ahum subalik match da LMLCC langmai dong na KMSWC Kairak makhabu panjal manga sino da mai ba piki mai pakra by LMLCC ki panjal manga adu LV Ringminger na kunithai suba masung pamato suba minita panjal anisan ki S Bobina nifumapan suba masung mudra tari suba minita panjal anisan ki bagaloina TS Aryana
निफुंगा सुब मिनिट पांजल अमत चलगा टीम की अपुन पांजल मसिंग मंगा सुन खिबनी ngasi sana खिबानी सुब ग्राउंड दा मरी सुब लिक्ता SWC कैरकना सुगनु FC बु पांजल मंगा सिनोदा माइथि बपीखी SWC टीम की माई पापा की पांजल मंगा अदो सना तोंबा रिक्सन अविनाश जॉनसन अमदी शिवदासना मतंग सिने मैच के कुंतरोक निफु यांखै तरेद हुंपुनिथु अमसुंग मफ्तरामाथोई सुब मिनिट सिंह पांजल अमम सनमंगम खिबनी Manipur Olympic Association gi miyamaka the District Olympic Association Thawal amasung District Administration Thawal anina puna senduna thasa ke kunmari dagi ahanba District Olympic Games lesson kunmanga Thawal District ke tongan toba mafam kunda satarakpagi manung sanna taekwondo event ki oina namit nini supna competition amadi medal lanthoba ki thoram khamba part to multi purpose committee hall da pangthokre thoramadira Thawal District SP Sivananda Survey District Youth Affairs and Sports Officer Thawal Devan Morangthem जिला परिषद खांगबो खुंद्रापम राजमोहन थवाल डिस्ट्रिक्ट ताइकोंडो एसोसिएशन के सेक्रेटरी रणबीर मोरांगथेम वुमेन्स रिजर्व लाइन कक्सिंग के ओसी खुंद्रापम सुजलता MSPDCL थवाल डिवीजन की डिप्टी जनरल मैनेजर संजीत कुमार खुंद्रापम विजडम फाउंडेशन खांगबो की फाउंडर लाइश्रम सुभा न्यू पब्लिक हायर सेकेंडरी स्कूल खांगबो की फाउंडर साइकोम गोपाल KM ब्लूमिंग हायर सेकेंडरी स्कूल खांगबो की प्रिंसिपल डॉक्टर रोमेन कुमार खुंद्रापम ने सर याकी competition sing aduda saru yaki banupa amasu nupi ki tongan tongan category ki mako mathang taraba singda medal piduna pungning thawatki loshila pada maruba pa amana District Manga da police station tarahum done kon mafam sing yaudana state asik atai mafam punamakta tha taruk amaga Armed Forces Special Power Act 1958 sangdokre Nambol Sabal Lekai da Assam Rifles the ambush tawkibagi thawdok aduga maruoina senabani haiba lalolof PLA gi kadarani security force na phakatpangam gre Kumjali singani konmari ke January da Moria da Manipur Police ki commando ni hat ki bade senabani haiba ko ki in Manipur spokesperson Thangmilin Matebu Guwahati High Court na bail pi gre Sangai Festival Pangthokani Haribasi Sumlibra TS Muiva Somdal Lakani Haribasi Jun Taranipan ki thawdo kauthokagadra haina amuko gi hanagi president Nandoluang hanglakli Matang swade bulletin islosinjare Manipur miyam ki ponsi da khwai de number way state asigi laiva sigama sungmalangi pau singi damakta SKTV news po miyeng tadul review punamapu amkana khurumjari